Iran-dagi enriched uranium puthokiba yaroi Supreme Leader. Enriched tawraba Iran-gi weapons grade oigedoriba uranium singasi leibakasi puthokiba yaroi haina Iran-gi Supreme Leader Ayatollah Mojtaba Khamenei na akanba wafam thamkhri. Iran-gi enriched uranium lokthokpa haibasi West Asia da thokliba lan asi loisinabagi maruiba wafam ama oiduna lakibani. US ki President Donald Trump nasu Iran-gi enriched uranium US ta piduna lan asi loisinsi haina phongdokiba laikhri. Adubu Supreme Leader Ayatollah na nauna thamlakiba wafam asina US Israel amasung Iran gi lan asi hena chawthorpa yabagi fibam da laire hairi. Israel ki Prime Minister Benjamin Netanyahu nasu Iran da laiba enriched uranium sing asi mapum fana lokthokpa ngamlaba matamda lan asi loire haina loba yagani. Uranium sing asi lokthokchabadi lan asi loisinbai ngamloi haina phongdokiba laikhre. US amasung Iran asi ceasefire gi wafamda makhatana wari sanabada hauzik fawda yanaba purakpa ngamdana lairakibani. Mamangda yanakiba ceasefire gi wafam adusu laibak animang ngaktabana maram oiraga conflict asi hena chawthorakadra haina mi painari. Hana gumna attack tawnadrabasu laibak anigi marakta ceasefire sangtokpagi wari sanabada yanaba purakpa ngamdaba asina malengi oina crude oil gi mamal wangkhalaktuna miyamda khudongchadaba mayokna lakibani hairi. Iran lengaki senior officials singna phongdokibada hauzik lan asi loisindrabasu nakal animakna ka hena khut thanadana lairakli US na khongfam handokibadagini. Adubu US na handokliba khongfam asi matam khara tangdulitaba hanjulapagi fibam manhalamlaga khangawdana amuk hana attack chatharaknaba thorang oigani haina Iran gi miyamda jackson wa thamki.